Handak phamgadouriba Manipur State Legislative Assembly meephamda Kuki lalhouba singa chatnariba suspension of operation shugi yannaba Louthoknaba Amasung lamdam asida Nrc Chatnahannaba chap chaba Warep Louduna Center the Taksingadabani haina Co-ordinating Committee on Manipur Integrity Cocomi thamlakli Handak pangthokadoriba Manipur Legislative Assembly ki meepham asida state asigi MLA sina makhoida miyamna sinariba thodang adu mapung phana pangthoknanaba taksingadabani Nasi lamfel fata leiba Cocomi ki office ta pangthokba paugin pham amada committee asigi coordinator Phokchom Somarendron hai Hauzik lamdam asida thokliba irang asida miyam gi mihut oiba sigi mating leina thabak pangthokba mathau tai Handak phamgadouriba state assembly meepham asida lamdam asida Nrc Chatnahannaba MLA sina matoina Warep Louduna Manipur kananaba khongthang paikhatpiu aikoina Manipur ki Kuki furuki mioi khuding mangmapung phana takthok haiba nate lo kaina changlakba mitop sing khangdokse haibani Su agreement laidiba Kuki kulai paibusina ground rule to guiduna logi wangmada micham miyam ot naibaki thabak chatharaklaba fawbada center na dumak yengduna laiba asi yamna laibak thibani Kuki kulai paibusina chatnariba su agreement asi hadongnaba MLA singna amatoina handaki assembly meepham asida Warep Louduna Home Ministry reduction haina mangna makha chana phongdoki State government su masi hana su withdraw tawdun laibani adu withdraw tawbiro adu ganda center da su Masih punna su hantonaba chap manaba phirep ama lobiraga assembly da Warep Louduna simasu thabiu adagi Kuki haib Nrc su thabiu haibasi Cocomi side gi thamjage hayeng SPC ITL ki kanguna haibasi makoi gi Kuki ta mphom da laibiyar majuda phatan nu thokna tan daiteni haja hat khaga su government of India na dum yengduna laigidoribra DC office mai thabada chenaba missing du hujipo yengduna laiba masida state na su adagi central government yengduna thokpa je Hariba lebakse lamdam mase low electric leba amo wairabra habidu miyam hangnaraisi athuba matamda state amati center punna cooperation pinaga hariba mara lebasing ase phadokpuduna khoigi state ki amadi center ki asumba law and order adu purakpa ngangani haiba wafam jiju akoi Cocomi site samjage natragadi tampaktana khidang tawba pha punba pongdok torga khoigi chingdana law and order ngak tapsi masi tawbiganu haiba wafam si thamjage sumba michang khai naibagi mong asi uraktana sumyamna pelaktragadi Akoi state lenga amasung central lenga tainar oi haibagi wapum gasulete aduna hariba thaba asi state amadi central government na athubuda lokal piu haiba wapum si thamjak